Indiana ning damba chahi umfutara mga surakpa ajati ka Amrit Mahotsab ki saruk ama oina Bizili Mahotsab amadi Uswala Diwas ka makhada ngalaba India nganduna leregataba punsigi Uswal Bharat Uswal Bhavishya Power @ Lisangani ni futaret meigi chawba kumhai gi thoram classified mamang lekai community hall da district administration Bisnupur na sinduna ngasi pangthokre thoram adu da Manipur lenga ki education law and legislative minister Thounaojam Basanta oinam SCG MLA Irengbam Nalini DC Bisnupur Laurembam Bikram Nachau Jila Parishad member Thiam Dilip DFO Bisnupur Dr. Rebecca Soibam Chanu Khoizuman classified gram panchayat ki oradan Thaudam ahanbina athoiba mithunglen sing oina saruk yaki thoramgi saruk ama oina electrification scheme singi kana bafanglaba beneficiary singi capacity addition Enhancement One Nation One Grid PGCIL renewable energy SECI consumers rights PFC state achievement ki matang dasu PowerPoint presentation amadi short film sing utuna yengminaki amadi cultural program sing utuna sarga khiba miyam na hena pukning chingsen ke Thounaojam Basanta na phongdokkhi bada mai nganba haibasi chaokhatpagi khudamni Leibak amagi chaokhatpa asi meigi phibam yenglaga haiba ngambana mai asi chaokhatpagi indicator amani Africa gumba chaokhatpa wali Leibak sing ayamba matamda mamba heli India na nganba khara heli adubu mai asi maram chadana sisina thokpa tawgumse pali balengak sinasu Leibak sigi mafum sin batuna mai ngal hanna bahot nari pali balengak asisu marajet pa lengak oibana chaokhat khongthang dasu mangam sanba heli haiki MLA Irengbam Nalini na phongdokkhi bada hana electric phangdringai chakthong gas leichingai nupi singna waram ba koklei aduga hojik waliba haibabu nupi singda sakti pibani masi lengang na hona badana tana aikhoi khuding nasu wakhal tamina ba changi haiki mai ngan ne aduga khar chaukhat ka lam se for example apne handan ye ne habi wala ke Africa se khar man nu ne space ki matlab aduga America gumba Europe gumba Japan gumba dali to mai se ngan ne nungdang matlab satellite imagery se machine ta puri ke no power supply khazana phangba adu country society sin do si akuni chaokhatpagi khudam amane big indicator of development mai aduna mai result of mai khazana phangam se adugi nate ka dai he se government ki thamani mai phangam sina aduga praja miyamna kitang masi conscious be ba aware be ba aduga mai se result of masi to ba onmina si he se amjage aikoi mata wada bijli electricity khudong chawasi asumaina Kandri matandari koi yamna wana honaramani maruoina nupisina women empowerment ki hairaga nupisina yamna thawai buwa government hairaga su aikoi isa na kanse nupasina aikoi da tayamu yamna sati kirabage sati sinarabage mari leda wa kundi oi adu wai